नमस्ते मैम मैम पुनमकपु अनुकुमना खुरुमजरी अदुगा तराम नोकजरी मैम कुइरे अइना ब्लॉग थांगलक्तबसे अखोई कुबोकतो लैखिजेबको अदुदुगी आई ब्लॉग थांगलक्पा ngamdabane ado ngasidi ai kano tawreba silchada shopping jatoinebako ngangani gi puja gi dress lawba ado aduga tan sara ina sum blog ama dum semjarapane ado kano tawre mayam ngangani gi friend dum dress leiba khotpa aduga kayam jamna haidi chinba town da kama kayam birwege habado mayam da isum jing hanjarakebako ai huji lambi da thogle jana piside leire hi taro macha hi ma ising batalam ju koli ado khoi daga bungo di gari mcha chakhare bako ado gari mcha da khoi mari se chandeba adu dogi mai chana line doina chalani line gari doina ado mapa masa chakhare ado dum chatna dum mate mate du lakke lambi gisu aduga ada kyam damne bhi roibo khotpa aduga dum kai kai dress lobo podo mayam jeng hanjarake bako adu regadi mayam chatminarase yengminarase no go bhi tu da sangai ba ko ji Tata khale karo masam mano kakalo ai bim namake asmi bir poi lore loi bi ka pa pi ke dra khang de nga ka dra khang de bi tu anauba ke pi legi yengsi Sekarang ini dress lagi ya, passport lagi ya, second floor lagi dulu kan deh. Tombi, mama kakak, mama nang lagi. Passport dah, angang ini dress lagi ya, second floor dah jengge. Dan apa kakali, Singapura drego, Singapura ange, second floor jauh deh. Yang si sigangan ni dress le. Sinuk sigangan ni dress le itu. Frog sinuk siwa, nam le. आपको मिलेगा 999 रुपए का डबल बैग सिर्फ 99 रुपए में खरीदारी करें 4999 Dengan batal kira-kira lagi deh. 399 रुपए का मल्टीमीडिया स्पीकर सिर्फ 399 रुपए में Sini lo ada apa mau dress sih bu? हो जाए मीटू कार्ड शर्तिला Nah, kids ki dress kata ni. Kids ki ngata. इस पूजा में खूब सजो शॉपिंग करो V2 से और पाओ एक्साइटिंग ऑफर्स जी हाँ 1999 रुपए की खरीदारी करने पर आपको मिलेगा 999 Kiron bu ini iba udah ni mau siapa? रुपए में Sigara doll kita miam lah deh. रुपए की Makan ki varieties dolls. Paire sigara doll na. Oh My God. तो जल्दी करें Miam lah itu doll apa ni? Ah. Nak kau ni dress tu kata itu ni mau ngang dress snap. Dress ni dia ngang dress kata itu ni. शॉपिंग करो V2 से और पाओ एक्साइटिंग ऑफर्स जी हाँ 1999 रुपए की खरीदारी करने पर Second floor dah suang ngang dress mau sabal itu apa? Kids kita waya apa? Aduna third floor dah mau kakale. Sehingga mau keke lagi मैं आमले binasi. Oh, उसका सी dress तुम करा ले रहे. जी हाँ 1999 रुपए की खरीदारी करने पर आपको मिलेगा 999 रुपए का डबल बैग सिर्फ 99 रुपए में खरीदारी में 3999 रुपए कुछ पाम दिए. क्या बजे? तो तले तो पाम दे मोई फिंगी दी. कहीं ऑफर खत्म ना हो जाए V2 का मोई फिशिंग से हम तो पाम दे से टॉप्स पदे. टॉप ने पदे. हाइडी कहीं वो या बा. देखने पर आपको मिलेगा 999 रुपए का डबल बैग जींस से मत उन भी ले तमारे. खरीदारी करें 4999 रुपए की हाँ पाम दे सना पाम दे हम तो फंसे दे. आई ऊपर तो पाम दे. तो ये हल्ले. है तो रे. तो ड्रेस तो करना तो रे मूंग सा दे को तो कोई ये हल्ले. बिग बाजार दा ले रे हुजी कोई चांदी की ड्रेस थी बा फंग रे बको अदो कोई बिग बाजार जाएंगे लिप चंगना करे लिप का कितना ले हां सही है मैं बता तो अंगला वाला
ꯂꯤꯞꯇꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯑꯗꯨꯅꯦ ꯆꯠꯂꯔꯣꯏꯁꯦ ꯍꯥꯏꯕ ꯀꯣꯛ ꯉꯥꯎꯋꯤꯉꯣ ꯂꯤꯞ ꯅꯥꯏꯅ ꯑꯩꯗꯤ ꯀꯨꯝꯊꯔꯦ ꯌꯧꯔꯦ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔ ꯌꯧꯔꯦ ꯀꯨꯝꯊꯔꯦ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯋꯥꯎ ꯌꯧꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯤꯛ ꯕꯖꯥꯔꯗꯒꯤꯁꯨ ꯁꯅꯥꯕꯤꯒꯤ ꯃꯥꯒꯤ ꯗ꯭ꯔꯦꯁꯁꯦ ꯐꯪꯗ꯭ꯔꯦꯕꯀꯣ ꯀꯩꯅꯣ ꯃꯣꯜ 3-4 ꯁꯨꯔꯦꯕ ꯑꯩꯈꯣꯏ ꯆꯪꯉꯤꯁꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯂꯩꯔꯦ ꯕꯤꯛ ꯕꯖꯥꯔ ꯑꯕꯨꯡꯉꯣ ꯂꯥꯛꯑꯣ ꯃꯤ ꯌꯥꯝ ꯍꯦꯟꯖꯟꯅ ꯚꯤꯔ ꯑꯣꯏꯗꯦ ꯃꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯄꯨꯖꯥ ꯍꯌꯦꯡ ꯄꯨꯖꯥꯅꯤꯅꯀꯣ ꯑꯗꯣ ꯉꯁꯤ ꯁꯣꯞꯄꯤꯡ ꯂꯥꯛꯑꯕꯩꯅ ꯄꯨꯖꯥꯒꯤ ꯁꯣꯞꯄꯤꯡ ꯄꯨꯝꯅꯃꯛ ꯃꯤ ꯇꯧꯅꯈ꯭ꯔꯦ ꯑꯗꯣ ꯃꯤ ꯌꯥꯝꯅ ꯚꯤꯔ ꯑꯣꯏꯕꯗꯨꯗꯤ ꯑꯣꯏꯗꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯏꯕꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯤꯒ ꯃꯄꯥꯒ ꯆꯠꯂꯤꯁꯤꯗ ꯏꯆꯥꯅꯨꯄꯥ ꯑꯩ ꯏꯆꯥꯅꯨꯄꯥ ꯀꯗꯥꯏꯅꯣ ꯏꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯆꯠꯂꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯑꯦ ꯕꯤꯛ ꯕꯖꯥꯔꯗꯒꯤ ꯊꯣꯛꯑꯦ ꯅꯍꯥꯇꯥꯗ ꯆꯪꯉꯒ ꯅꯍꯥꯇꯥꯗꯒꯤ ꯗ꯭ꯔꯦꯁ ꯂꯧꯔꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏ ꯃꯔꯤ ꯅꯝꯃꯒ ꯂꯥꯛꯏꯁꯦ ꯒꯥꯔꯤꯁꯤꯗ ꯏꯆꯥꯅꯨꯄꯤ ꯃꯃꯥꯡꯗ ꯏꯆꯥꯅꯨꯄꯤ ꯒꯥꯔꯤ ꯊꯧꯔꯤ ꯏꯆꯥꯅꯨꯄꯤꯅ ꯒꯥꯔꯤ ꯊꯧꯔꯤ ꯃꯄꯥꯒ ꯃꯣꯏꯅꯤ ꯑꯗꯣ ꯄꯨ ꯃꯌꯥꯏꯗ ꯑꯩ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ ꯁꯣꯄꯤꯡꯗꯒꯤ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯑꯩ ꯃꯣꯜ 4-5ꯅꯦꯕ ꯆꯪꯉꯛꯏꯁꯦ ꯏꯆꯥꯅꯨꯄꯤꯒꯤ ꯗ꯭ꯔꯦꯁ ꯊꯤꯕꯗ ꯑꯗꯣ ꯐꯪꯉꯦ ꯐꯥꯏꯅꯦꯜꯂꯤ ꯑꯩ ꯃꯥꯒꯤ ꯗ꯭ꯔꯦꯁꯇꯣ ꯐꯪꯗꯤ ꯐꯪꯉꯦ ꯑꯗꯣ ꯍꯣꯔꯦꯟ ꯁꯨꯝ ꯇꯧꯔꯒ ꯗ꯭ꯔꯦꯁ ꯀꯩꯀꯩ ꯗ꯭ꯔꯦꯁ ꯇꯧꯔꯛꯄ ꯀꯩꯀꯩ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯑꯩꯗꯣ ꯃꯌꯥꯝ ꯁꯨꯝ ꯊꯦꯡꯅꯜꯂꯛꯀꯦ ꯑꯩꯈꯣꯏ ꯃꯔꯤ ꯃꯤꯅ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯒꯥꯔꯤꯁꯦ ꯅꯝꯁꯤꯟꯕꯁꯤꯗ ꯊꯣꯏꯕꯤ ꯒꯥꯔꯤ ꯊꯧ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯒꯥꯔꯤ ꯊꯧꯔꯤ ꯃꯥꯒ ꯇꯥꯛꯏ ꯒꯥꯔꯤ ꯊꯧꯕ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯇꯧꯔꯒ ꯀꯩꯀꯩ ꯂꯩꯔꯛꯀꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩ ꯉꯔꯥꯡ ꯁꯣꯞꯄꯤꯡ ꯆꯠꯂꯨꯕꯗꯣ ꯉꯔꯥꯡꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕꯀꯣ ꯉꯔꯥꯡꯗꯣ ꯑꯩ ꯃꯌꯥꯝꯗꯣ ꯎꯠꯂꯛꯄ ꯉꯝꯗ꯭ꯔꯦ ꯂꯥꯛꯑꯒ ꯋꯥꯁꯨ ꯌꯥꯝ ꯋꯥꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯃꯌꯥꯝꯗꯣ ꯎꯠꯂꯛꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯀꯩꯀꯩ ꯂꯩꯔꯛꯀꯦ ꯍꯥꯏꯗꯣ ꯑꯩꯒꯤꯗꯤ ꯀꯩꯁꯨꯝ ꯂꯩꯔꯛꯇꯦꯗ ꯑꯩ ꯏꯆꯥꯁꯤꯡꯒꯤ ꯂꯧꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗꯣ ꯁꯨꯝ ꯌꯦꯡꯍꯟꯅꯤꯡꯕ ꯀꯩꯀꯩ ꯂꯧꯔꯛꯀꯦ ꯍꯥꯏꯗꯣ ꯑꯗꯨꯗꯨꯒꯤꯅꯦ ꯃꯌꯥꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯏꯆꯥꯅꯨꯄꯤꯒꯤ ꯗ꯭ꯔꯦꯁ ꯊꯤꯕꯗꯀꯣ ꯃꯥꯅ ꯑꯩꯅ ꯄꯥꯝꯖꯕ ꯃꯥꯒꯤ ꯗ꯭ꯔꯦꯁꯇꯣ ꯑꯗꯨꯗꯣ ꯊꯤꯕꯗ ꯃꯣꯜ 3-4ꯅꯦꯕ ꯆꯪꯉꯤꯁꯦ ꯆꯪꯉꯀꯥꯟꯗ ꯂꯥꯁꯇ ꯀꯩꯅꯣꯗ ꯅꯍꯥꯇꯥꯗꯒꯤ ꯐꯪꯉꯦꯕ ꯅꯍꯥꯇꯥꯗꯒꯤ ꯐꯪꯕꯗꯨꯁꯨ ꯁꯦꯝ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯑꯣꯏꯗꯦꯕꯀോ ꯑꯗꯩꯗꯤ ꯑꯩꯅ ꯑꯃꯨꯛ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯆꯪꯉꯤꯅꯦꯕ V2ꯗ ꯆꯪꯉꯤꯅꯦ V2 ꯑꯅꯧꯕ V2 ꯑꯃ ꯊꯣꯛꯑꯦꯗꯅ ꯀꯩꯅೋ ꯇꯧꯔꯦꯗꯅꯀോ ꯍꯥꯟꯅꯒꯤꯗꯣ ꯅꯠꯇꯕꯗ ꯑꯗꯣ ꯑꯗꯨꯒꯤ V2ꯗꯨꯗꯒꯤ ꯑꯅꯧꯕ V2ꯗꯨꯗꯒꯤ ꯑꯍꯥꯟꯕ ꯆꯪꯕꯅꯦꯕ ꯆꯪꯉꯒ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯐꯖꯅ ꯑꯩꯈꯣꯏꯅ ꯈꯨꯅꯥ ꯈꯨꯆꯤꯟ ꯌꯦꯡꯉꯛꯇꯕꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯄꯣꯠꯇꯣ ꯂꯩꯇ ꯃꯥꯜꯂꯦꯅ ꯑꯩꯈꯣꯏꯅ ꯂꯩꯇꯦꯅ ꯑꯇꯣꯞꯄ ꯃꯣꯜ ꯑꯃꯗ ꯕꯤꯁꯥꯜꯗ ꯆꯪꯉꯦ ꯂꯩꯔꯝꯗ꯭ꯔꯦ ꯕꯤꯛ ꯕꯖꯥꯔ ꯆꯪꯉꯦ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯝ ꯊꯤꯕ ꯆꯥꯕ ꯊꯤꯔꯦ ꯐꯪꯗꯦꯕꯀꯣ ꯃꯥꯏ ꯗ꯭ꯔꯦꯁꯁꯦ ꯑꯗꯩꯗꯤ ꯂꯥꯁꯇ ꯅꯍꯥꯇꯥꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯍꯦꯟꯖꯟꯅꯗꯤ ꯄꯥꯝꯕꯗꯤ ꯑꯣꯏꯗꯕꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯖꯥꯔꯅꯦꯅ ꯑꯗꯨꯝ ꯂꯧꯔꯛꯑꯦꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯆꯪꯉꯦꯕ V2ꯗ ꯑꯅꯧꯕ V2ꯗꯨꯒ ꯑꯃꯨꯛ ꯆꯪꯉꯦ ꯏꯆꯥꯅꯨꯄꯥꯒꯤ ꯃꯥꯒꯤ ꯐꯨꯔꯤꯠ 2 ꯈꯤꯇꯪ ꯂꯧꯕꯤꯒꯦꯅ ꯆꯪꯉꯦꯕꯀோ ꯑꯗꯨ ꯆꯪꯕꯗꯨꯗ ꯍꯥꯏꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯄꯥꯝꯖꯕ ꯑꯩ ꯄꯨꯔꯥ ꯑꯦꯛꯖꯦꯛ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯐꯤꯖꯦ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯩꯁꯨ ꯍꯥꯏꯗꯤ ꯑꯃꯗꯣ ꯅꯍꯥꯇꯥꯗꯒꯤ ꯂꯧꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯧꯁꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯖꯕ ꯐꯤꯗꯣ ꯂꯩꯔꯝꯕꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯂꯧꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤ ꯐꯤ ꯊꯤꯕꯗ ꯌꯥꯝ ꯋꯥꯔꯛꯑꯦꯕ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥꯒꯤꯗꯤ ꯌꯥꯝꯅ ꯊꯤꯅꯗꯦꯕꯀꯣ ꯃꯥꯒꯤ ꯊꯤꯕꯗꯅꯦꯕ ꯌꯥꯝ ꯋꯥꯔꯛꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯅꯍꯥꯇꯥꯗꯒꯤ ꯀꯔꯝꯕ ꯐꯤꯅꯣ ꯃꯥꯒꯤ ꯂꯧꯔꯛꯏꯁꯦ ꯑꯗꯨꯒ V2ꯗꯒꯤ ꯃꯥꯒꯤ ꯂꯧꯔꯛꯄꯁꯤꯅ ꯀꯔꯤ ꯐꯤꯅꯣ ꯌꯦꯡꯍꯟꯖꯔꯛꯀꯦꯕꯀꯣ ꯀꯩꯅꯣꯗꯒꯤ ꯂꯧꯔꯛꯄꯗꯣ ꯅꯍꯥꯇꯥꯗꯒꯤ ꯂꯧꯔꯛꯄꯗꯣ ꯁꯤꯅꯦꯕꯁꯦ ꯁꯤꯒꯤ ꯖꯤꯟꯁ ꯄꯦꯟꯁꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯈꯔ ꯂꯥꯞꯊꯣꯛꯍꯟꯒꯦ ꯁꯤꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯃꯇꯣꯟ ꯂꯥꯎꯕꯗꯣ ꯁꯨꯃꯥꯏꯅ ꯑꯁꯤ ꯅꯍꯥꯇꯥꯗꯒꯤ ꯂꯧꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯅꯍꯥꯇꯥꯗꯒꯤ ꯁꯤ ꯂꯧꯔꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯛꯀꯤ ꯇꯣꯞ ꯐꯨꯔꯤꯠꯇꯨꯅꯀꯣ ꯁꯤ ꯑꯣꯏꯅ ꯂꯧꯔꯛꯑꯦꯕ
ꯅꯤꯡꯗꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒꯤ ꯂꯥꯛꯀꯣ ꯊꯝꯃꯨꯁꯦ ꯁꯤꯗ ꯂꯥꯛꯀꯣ ꯃꯃꯥ ꯆꯪꯍꯜꯂꯛꯀꯦ ꯁꯦ ꯁꯨꯃꯥꯏꯅ ꯀꯣ ꯑꯁꯤꯅ ꯅꯍꯥꯇꯥꯗꯒꯤ ꯑꯩꯅ ꯄꯥꯝꯃꯤ ꯅꯍꯥꯇꯥꯗꯒꯤ ꯂꯧꯔꯛꯏꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤ ꯑꯗꯩꯗꯤ ꯑꯩꯅ ꯑꯍꯥꯟꯕꯗ ꯄꯥꯝꯃꯝꯕ ꯃꯥꯒꯤ ꯗ꯭ꯔꯦꯁꯇꯣ ꯑꯁꯤꯅꯦꯕ ꯁꯤꯒꯤ ꯖꯤꯟꯁ ꯄꯦꯟꯁꯤꯅꯦꯕꯀꯣ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯃꯇꯣꯟꯗ ꯂꯥꯎꯕ ꯃꯇꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯁꯦ ꯃꯇꯣꯟꯗ ꯁꯨꯃꯥꯏꯅ ꯂꯥꯎꯕꯁꯦ ꯁꯤꯁꯦꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤꯗꯣ ꯑꯗꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯐꯔꯦ ꯑꯅꯤꯃꯛ ꯂꯧꯁꯜꯂꯛꯑꯦꯕꯀꯣ ꯑꯃꯁꯤꯅ ꯍꯥꯏꯗꯤ ꯐꯩꯕꯥꯛꯀ ꯃꯈꯥꯒ ꯆꯞ ꯃꯥꯟꯅꯅ ꯂꯥꯎꯕꯗꯨꯅꯦꯕ ꯑꯗꯨꯒ ꯁꯤꯅ ꯃꯇꯣꯟ ꯑꯝꯇ ꯂꯥꯎꯕꯤꯗꯨꯅꯦ ꯁꯤꯅꯦꯕ ꯑꯩꯅ ꯑꯍꯥꯟꯕꯗ ꯄꯥꯝꯃꯤꯗꯣ ꯑꯗꯣ ꯐꯪꯗꯕꯗꯒꯤ ꯑꯩꯅ ꯁꯤꯁꯦ ꯅꯍꯥꯇꯥꯗꯒꯤ ꯂꯧꯕꯅꯦꯕ ꯑꯗꯣ ꯀꯣꯟꯊꯪꯗ ꯃꯥꯒꯤ ꯁꯤ ꯗ꯭ꯔꯦꯁꯁꯦ ꯑꯃꯨꯛ ꯂꯩꯔꯝꯃꯦꯕꯀꯣ ꯂꯩꯔꯝꯕꯗ ꯑꯩꯅ ꯁꯤꯁꯦ ꯑꯃꯨꯛ ꯂꯧꯔꯛꯑꯦ ꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒ ꯄꯥꯅꯕꯒꯤ ꯐꯤꯁꯤꯅ ꯑꯩꯅ ꯁꯤ ꯑꯣꯏꯅ ꯂꯧꯕꯤꯔꯦꯕ ꯁꯦ ꯇꯨꯄꯤ ꯃꯅꯤꯡꯗ ꯇꯨꯄꯤ ꯌꯥꯎꯕꯗꯣ ꯁꯦ ꯁꯤꯔꯣꯏꯁꯦ ꯍꯟꯖꯤꯅꯃ ꯑꯁꯤ ꯑꯣꯏꯅ ꯂꯧꯔꯦ ꯏꯆꯥꯅꯨꯄꯤꯒꯤ ꯗ꯭ꯔꯦꯁ ꯑꯁꯤ ꯂꯧꯔꯛꯑꯦꯕꯀꯣ ꯑꯁꯤ ꯑꯣꯏꯅ ꯂꯧꯔꯛꯑꯦ ꯑꯗꯨꯒ ꯂꯥꯛꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯨꯁ ꯂꯧꯔꯛꯑꯦꯕꯀꯣ ꯗꯗꯥꯒꯤ ꯑꯩꯒꯤ ꯇꯦꯗꯤ ꯕꯤꯌꯔ ꯁꯨꯁ ꯁꯤ ꯂꯧꯔꯦ ꯇꯥꯡꯉꯦ ꯌꯥꯝꯅ ꯁꯤ ꯂꯨꯄꯥ 1,000 ꯇꯥꯔꯛꯏ ꯈꯣꯡꯎꯞꯁꯦ ꯌꯥꯝ ꯇꯥꯡꯉꯦꯕꯀꯣ ꯁꯦ ꯂꯧꯔꯛꯑꯦ ꯁꯤ ꯑꯣꯏꯅ ꯂꯧꯕꯤꯔꯛꯑꯦ ꯁꯤꯒ ꯄꯥꯅꯕ ꯍꯥꯏꯅꯀꯣ ꯑꯗꯩꯗꯤ ꯏꯆꯥꯅꯨꯄꯥꯒꯤ ꯑꯗꯨꯒ ꯃꯥꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯌꯥꯝ ꯂꯣꯏꯈꯤꯒꯦ ꯑꯗꯨꯒ ꯁꯦ ꯃꯥꯒꯤ ꯇꯦꯗꯤ ꯕꯤꯌꯔ ꯃꯃꯥꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯑꯁꯤ ꯇꯦꯗꯤ ꯕꯤꯌꯔꯁꯤꯃ ꯂꯧꯔꯛꯑꯦ ꯃꯥ ꯑꯗꯨꯝ ꯌꯥꯝ ꯍꯔꯥꯎꯋꯦꯕꯀꯣ ꯃꯥ ꯇꯦꯗꯤ ꯕꯤꯌꯔꯁꯤꯃ ꯎꯖꯕꯗ ꯁꯤꯁꯤꯃꯒ ꯂꯧꯔꯛꯑꯦ ꯃꯥꯒꯤ ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯍꯦꯌꯔ ꯕꯦꯜ ꯂꯧꯔꯛꯑꯦ ꯍꯦꯌꯔ ꯕꯦꯜꯁꯦ ꯂꯧꯕꯤꯔꯛꯑꯦ ꯑꯗꯨꯒꯩꯗꯤ ꯁꯤ ꯀꯤꯂꯤꯞ ꯑꯅꯤꯁꯤꯒ ꯂꯧꯕꯤꯔꯦꯕꯀꯣ ꯃꯥꯒꯤ ꯑꯅꯤꯁꯤꯒ ꯂꯧꯕꯤꯔꯛꯑꯦ ꯑꯗꯨꯒ ꯈꯨꯖꯤ ꯂꯩꯌꯨ ꯍꯥꯏꯌꯦ ꯃꯥꯒꯤꯀꯣ ꯆꯨꯔꯤꯁꯦ ꯁꯤ ꯑꯣꯏꯅ ꯁꯨꯝ ꯂꯧꯕꯤꯔꯦꯕ ꯃꯥ ꯁꯤꯅꯤꯡꯉꯦꯌꯦ ꯑꯗꯣ ꯁꯤ ꯑꯣꯏꯅ ꯂꯧꯕꯤꯔꯦꯕꯀꯣ ꯃꯦꯍꯦꯟꯗꯤ ꯃꯦꯍꯦꯟꯗꯤ ꯌꯦꯡꯍꯜꯂꯤ ꯃꯥ ꯃꯦꯍꯦꯟꯗꯤꯁꯨ ꯃꯦꯍꯦꯟꯗꯤꯁꯨ ꯂꯧꯔꯛꯑꯦ ꯑꯗꯨꯒꯤ ꯁꯤ ꯃꯃꯥꯒꯤ ꯑꯩꯒꯤꯅꯤ ꯌꯥꯔꯦꯁꯦ ꯁꯦ ꯇꯦꯛꯀꯅꯤ ꯑꯗꯩꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯒꯤꯁꯤꯗ ꯇꯦꯡꯀꯣꯠ ꯂꯩꯕꯅꯤ ꯑꯩꯅ ꯉꯔꯥꯡ ꯂꯧꯔꯛꯄꯗꯣ ꯇꯦꯡꯀꯣꯠꯇꯣ ꯄꯣꯛꯁꯨ ꯏꯆꯥꯅꯨꯄꯤꯒꯤ ꯂꯣꯏꯔꯦ ꯏꯆꯥꯅꯨꯄꯥꯒꯤꯗꯤ ꯑꯩ ꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯃꯥꯒꯤꯗꯤ ꯄꯦꯟ ꯂꯧꯔꯛꯇ꯭ꯔꯦꯕꯀꯣ ꯃꯥꯏ ꯈꯣꯡꯒ꯭ꯔꯥꯎ ꯂꯧꯔꯛꯇ꯭ꯔꯦ ꯃꯥꯏ ꯈꯣꯡꯒ꯭ꯔꯥꯎ ꯑꯍꯟꯕ ꯑꯅꯤꯈꯛ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯃꯥꯅ ꯂꯧꯔꯔꯣꯏ ꯃꯃꯥ ꯍꯥꯏꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯤꯒꯤ ꯁꯔꯠꯁꯤꯃ ꯂꯧꯔꯛꯑꯦ ꯁꯤꯒꯤ ꯁꯔꯠꯁꯤꯃ ꯃꯥꯒꯤ ꯂꯧꯕꯤꯔꯦꯕꯀോ ꯁꯤꯒꯤ ꯁꯔꯠꯁꯤꯃ ꯂꯧꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯡꯀꯤ ꯀꯦꯐ ꯌꯥꯎꯕ ꯃꯥꯒꯤ ꯍꯥꯠ ꯀꯇꯥ ꯈꯨꯗꯥꯡ ꯀꯛꯄ ꯐꯨꯔꯤꯠꯇꯣ ꯑꯗꯨꯝꯁꯨ ꯂꯧꯕꯤꯔꯛꯑꯦꯕꯀꯣ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯕꯨꯡꯉꯣꯒꯤ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯂꯤꯠꯂꯒ ꯃꯄꯥꯒ ꯁꯨꯅꯥꯏꯗ ꯆꯠꯈꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯂꯤꯠꯂ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯤ ꯎꯠꯂꯛꯄ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯗ ꯑꯗꯨꯒ ꯃꯥꯒꯤ ꯁꯨꯁꯇ ꯁꯤ ꯂꯧꯔꯦꯕꯁꯦ ꯑꯕꯨꯡꯉꯣꯒꯤꯁꯦꯀꯣ ꯈꯥꯗꯤꯝꯒꯤꯅꯤ ꯑꯗꯣ ꯁꯤ ꯑꯣꯏꯅ ꯂꯧꯕꯤꯔꯦ ꯃꯥꯒꯤ ꯑꯁꯤꯗꯅꯤꯗ ꯃꯌꯥꯝ ꯑꯩ ꯄꯣꯠ ꯍꯥꯏꯗꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯁꯨꯝ ꯂꯧꯔꯛꯇ꯭ꯔꯦ ꯑꯩꯒꯤ ꯀꯩꯅꯣꯅꯤ ꯈꯛ ꯂꯧꯔꯦ ꯁꯦ ꯑꯁꯤꯒꯤ ꯄ꯭ꯂꯦꯠ ꯑꯅꯤꯈꯛꯁꯦ ꯂꯧꯔꯛꯑꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯨꯔꯦꯕꯀோ ꯑꯩꯅ ꯍꯌꯦꯡꯗꯨ ꯃꯨꯛꯕꯥꯡ ꯇꯧꯔ ꯈꯣꯠꯂꯁꯨ ꯑꯗꯨꯝ ꯑꯥꯏꯇꯦꯝꯗꯣ ꯇꯧꯔꯒ ꯁꯤꯒ ꯍꯥꯞꯄꯒ ꯆꯥꯕꯗꯣ ꯍꯥꯎꯒꯗꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯤꯁꯦ ꯑꯅꯤꯈꯛ ꯂꯧꯔꯛꯑꯦ ꯑꯗꯨꯒ ꯑꯩ ꯑꯇꯩ ꯀꯩꯀꯩ ꯂꯧꯔꯛꯏ ꯑꯗꯨꯒ ꯄꯥꯔꯐ꯭ꯌꯨꯝꯁꯤꯃ ꯂꯧꯔꯛꯑꯦ ꯐꯣꯔ ꯄꯥꯔꯐ꯭ꯌꯨꯝꯁꯤꯃ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯁꯤꯁꯤꯃ ꯈꯔ ꯂꯧꯔꯦ ꯁꯤꯁꯤꯗꯅꯦ ꯑꯇꯩ ꯀꯩꯁꯨꯝ ꯍꯦꯟꯖꯟꯅ ꯂꯧꯔꯛꯇꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯕ꯭ꯂꯣꯛ ꯊꯥꯡꯒꯠꯂꯛꯇꯕ ꯑꯩ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯇꯣ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯥ ꯂꯩꯇꯕꯗꯒꯤ ꯍꯥꯏꯗꯤ ꯊꯕꯛꯇꯣ ꯍꯥꯏꯗꯤ ꯁꯣꯔꯥꯠ ꯑꯃ ꯂꯩꯕꯅꯤꯅ ꯀꯩꯅꯣ ꯇꯧꯋꯤꯗꯅꯀꯣ ꯊꯕꯛꯇꯣ ꯌꯥꯝ ꯀꯟꯕ ꯑꯗꯨꯗꯨꯒꯤ ꯍꯥꯏꯗꯤ ꯑꯩ ꯀꯩꯅꯣꯗꯣ ꯕ꯭ꯂꯣꯛꯇꯣ ꯅꯝꯕ ꯉꯝꯗ꯭ꯔꯤꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯃꯊꯪ ꯑꯗꯨꯝ ꯕ꯭ꯂꯣꯛꯁꯦ ꯅꯝꯖꯔꯛꯑꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯀꯩꯅꯣ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯕꯀꯣ ꯑꯗꯣ ꯍꯌꯦꯡ ꯄꯨꯖꯥ ꯑꯩ ꯑꯗꯨꯝ ꯀꯣꯏꯕ ꯊꯣꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯔꯖꯔꯛꯀꯦ ꯃꯌꯥꯝꯗ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯃꯐꯝꯒꯤ ꯄꯨꯖꯥ ꯑꯩꯅ ꯑꯗꯨꯝ ꯆꯠꯆꯕ ꯃꯐꯝꯗꯣ
ꯑꯗꯨꯒꯤ ꯄꯨꯖꯥꯁꯤꯡ ꯀꯃꯥꯏꯅ ꯄꯨꯖꯥ ꯇꯧꯒꯦ ꯀꯃꯥꯏꯅ ꯃꯤ ꯇꯤꯟꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯃꯑꯣꯡꯗ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝꯗ ꯑꯗꯣ ꯑꯁ ꯑꯩꯗꯤ ꯍꯟꯗꯛ ꯃꯥꯏꯒꯁꯦ ꯑꯗꯨꯝ ꯃꯨꯁꯜꯂꯦꯕꯀꯣ ꯊꯕꯛ ꯃꯌꯥꯝꯅ ꯏꯀꯨꯕꯣꯛ ꯂꯩꯈꯤꯗꯕꯒꯤ ꯁꯣꯔꯥꯠꯀꯤ ꯊꯕꯛ ꯃꯌꯥꯝꯅ ꯌꯨꯝꯗ ꯏꯇꯣꯝꯇ ꯃꯧ ꯑꯣꯏꯅ ꯂꯩꯕꯅꯤꯅꯀꯣ ꯌꯥꯝ ꯊꯤꯅ ꯋꯥꯈꯤꯑꯕ ꯑꯗꯨꯅ ꯋꯥꯕꯅ ꯍꯦꯟꯃꯟꯗꯅꯀꯣ ꯏꯁꯥꯁꯦ ꯍꯥꯏꯗꯤ ꯃꯨꯁꯨ ꯃꯨꯁꯜꯂꯦ ꯑꯗꯨꯒ ꯖꯥꯡꯁꯨ ꯀꯪꯉꯦ ꯃꯤꯠꯀꯁꯦ ꯀꯨꯠꯇꯅ ꯑꯗꯨꯝ ꯐꯤꯕꯝ ꯇꯥꯗ꯭ꯔꯦꯕ ꯑꯗꯣ ꯐꯔꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯍꯥꯏꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯀꯃꯦꯟꯇ ꯃꯊꯪ ꯀꯔꯤ ꯍꯥꯞꯆꯔꯛꯎ ꯍꯥꯏꯕꯅꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯑꯗꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯥꯇꯥ